ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯍꯤꯌꯥꯡꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯡꯗꯅꯤꯀꯣ ꯉꯁꯤꯗꯤ ꯃꯦꯔꯥ ꯋꯥꯐꯨꯛꯄꯒꯤ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅꯀꯣ ꯃꯌꯥꯝ ꯍꯤꯌꯥꯡꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯕ ꯌꯥꯝ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯦꯡꯉꯝꯅꯤꯅ ꯈꯔ ꯍꯟꯊꯈ꯭ꯔꯦ ꯏꯃꯥꯁꯤ ꯄꯣꯛꯐꯝ ꯐꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯌꯥꯝ ꯂꯥꯛꯏ ꯑꯩ ꯖꯨꯝ ꯇꯧꯖꯔꯛꯀꯦ ꯏꯃꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯀꯣ ꯍꯤꯌꯥꯡꯅꯥꯡ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯔꯝꯕꯒꯤ ꯂꯩ ꯃꯌꯥꯝ ꯌꯣꯜꯂꯤ ꯃꯤ ꯈꯣꯏꯔꯝꯕꯁꯨ ꯂꯥꯛꯏ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯈꯔ ꯊꯦꯡꯊꯔꯛꯑꯕꯅꯤꯅ ꯃꯤꯁꯦ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯏꯃꯥ ꯃꯌꯥꯝ ꯂꯩ ꯌꯣꯜꯂꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯈꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯃꯤꯅ ꯃꯦꯔꯥ ꯋꯥꯐꯨꯛꯄ ꯂꯩ ꯌꯣꯜꯂꯤ ꯏꯅꯦ ꯏꯃꯥꯁꯤꯡꯀꯣ ꯍꯤꯌꯥꯡꯅꯥꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯇꯩꯃ ꯃꯌꯥꯝ ꯂꯩ ꯌꯣꯜꯂꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯝ ꯂꯥꯛꯅꯩ ꯈꯔꯕꯨꯗꯤ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2:30 ꯃꯌꯥ ꯇꯥꯁꯜꯂꯦ ꯑꯗꯣ ꯁꯤꯗ ꯂꯩ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡ ꯀꯩꯅꯣꯁꯤꯡꯀꯣ ꯃꯌꯥꯝ ꯌꯥꯎꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯅꯔꯤ ꯁꯤꯗ ꯂꯩ ꯃꯌꯥꯝ ꯌꯣꯜꯂꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯂꯩ ꯑꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯀꯣ ꯑꯗꯩ ꯂꯐꯣꯏ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯌꯣꯜꯂꯤ ꯁꯤꯗ ꯉꯥꯛꯄꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯀꯣ ꯌꯥꯝ ꯑꯃꯈꯛ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯁꯤꯗ ꯃꯕꯣꯛꯀ ꯂꯩ ꯌꯣꯟꯕ ꯌꯥꯎꯔꯤꯕ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯦ ꯌꯥꯝ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯌꯣꯟꯕ ꯌꯥꯎꯔꯤꯅꯤ ꯁꯪꯉꯤꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯆꯥꯝꯃꯗ ꯑꯣꯏꯁꯨ ꯄꯤꯔꯝꯒꯦ ꯍꯤꯌꯥꯡꯅꯥꯡ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯡꯅꯤꯀꯣ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯃꯌꯥꯝ ꯈꯔ ꯂꯥꯛꯅꯔꯤ ꯂꯦꯞꯇꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯂꯩ ꯌꯣꯟꯕ ꯌꯥꯎꯔꯤꯕ ꯁꯤꯅꯤꯀꯣ ꯋꯥꯔꯤ ꯁꯥꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯁꯨꯝ ꯑꯩꯁꯦ ꯌꯨꯇꯨꯕꯔꯅꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗ ꯆꯪꯉꯛꯏꯅꯤ ꯁꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯂꯩ ꯑꯩꯅ ꯂꯨꯄꯥ 100 ꯄꯤꯒꯦ ꯆꯪꯉꯛꯏꯅꯤ ꯆꯦ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯐꯝꯕ ꯌꯥꯎꯋꯦꯅ ꯑꯩꯅ ꯆꯤꯁꯦ ꯑꯗꯨꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯣꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ꯭ꯔꯥ ꯕꯣꯏ ꯀꯣꯂꯣꯝꯁꯨ ꯂꯩꯌꯨꯀꯣ ꯐꯔꯦ ꯀꯩ ꯃꯤꯡ ꯀꯧꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯦꯟꯕꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯐꯔꯦ ꯐꯔꯦ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯣ ꯕꯣꯏ ꯀꯣꯂꯣꯝꯁꯨ ꯂꯩꯌꯨꯀꯣ ꯐꯔꯦ